ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯖꯔꯛꯑꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯅꯧ ꯑꯅꯧꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯆꯥꯛ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯦꯂꯤ ꯆꯅꯥ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯀꯦꯂꯤ ꯆꯅꯥꯁꯦ ꯉꯁꯤ ꯂꯧꯈꯠꯆꯔꯦ ꯑꯗꯣ ꯃꯤꯡꯗꯤ ꯃꯌꯥꯝ ꯄꯟꯖꯗ꯭ꯔꯦꯀꯣ ꯃꯤꯡꯁꯦ ꯑꯃ ꯂꯧꯈꯠꯂꯒ ꯑꯃ ꯂꯧꯈꯠꯍꯧꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯌꯥꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯦ ꯍꯥꯏꯗꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯔꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯥꯖꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯅꯣꯡꯁꯤꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯀꯣ ꯆꯥꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯑꯗꯣ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯗꯣ ꯆꯥꯔꯦ ꯃꯥ ꯀꯩꯅꯣ ꯉꯁꯤꯁꯦ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗ ꯀꯤꯂꯤ ꯆꯅꯥ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯅ ꯆꯦꯡ ꯑꯁꯨꯕꯅꯦ ꯍꯥꯏꯗꯤ ꯑꯪꯒꯜꯋꯥꯗꯤꯒꯤꯗꯣ ꯀꯨꯞꯁꯨ ꯀꯨꯞꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯆꯦꯅ ꯄꯤꯔꯛꯄꯅꯦ ꯃꯥ ꯆꯥꯔ ꯌꯦꯡꯉꯁꯦꯅ ꯀꯣꯕꯤ ꯀꯣꯠꯂꯒ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯩ ꯁꯤꯅ ꯁꯃꯣꯁꯥ ꯂꯩꯔꯛꯄ ꯏꯃꯥꯗꯨ ꯆꯥꯔꯁꯦ ꯀꯔꯝ ꯀꯥꯟ ꯆꯥꯁꯤꯒꯦ ꯁꯃꯣꯁꯥ ꯍꯥꯟꯅ ꯁꯃꯣꯁꯥ ꯆꯥꯔꯁꯤ ꯆꯥꯁꯤ ꯉꯁꯤꯁꯦ سموسا ꯌꯥꯝ ꯍꯥꯎꯋꯦ ꯁꯃꯣꯁꯥ ꯇꯔꯨꯛꯅꯦ ꯑꯍꯨꯝ ꯍꯥꯏ ꯃꯌꯥꯝ ꯅꯣꯡꯅꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦꯗ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯣꯡ ꯆꯨꯕꯗꯤ ꯉꯔꯥꯡ ꯈꯔ ꯍꯥꯡꯒꯦ ꯇꯧꯔꯝꯃꯦ ꯍꯦꯟꯅꯗꯕꯗꯧꯅ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯗ ꯈꯨꯗꯣꯡ ꯈꯔ ꯆꯥꯗꯦꯀꯣ ꯅꯣꯡ ꯇꯥꯕꯁꯦ ꯅꯣꯡ ꯇꯥꯗ꯭ꯔꯒꯗꯤ ꯈꯔ ꯐꯗꯧꯅꯦꯕꯀꯣ ꯅꯣꯡꯕꯨ ꯆꯨꯔꯗꯤ ꯑꯃꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯎꯋꯦꯀꯣ ꯁꯃꯣꯁꯥꯁꯦ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯁꯥꯗ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕꯗꯤ ꯑꯉꯥꯡ ꯆꯥ ꯉꯝꯗꯦꯕ ꯃꯣꯔꯣꯛ ꯁꯥꯗꯕꯗꯨꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯐꯩ ꯁꯃꯣꯁꯥꯁꯦ ꯂꯣꯏꯊꯣꯛꯄꯅ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯂꯣꯏꯊꯣꯛꯁꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯅꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯃꯌꯥꯝ ꯑꯅꯧꯕ ꯌꯨꯝꯒꯤ ꯆꯥꯒꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯅ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯁꯃꯣꯁꯥ ꯂꯣꯏꯔꯦ ꯑꯩ ꯀꯃꯥꯏ ꯆꯥꯁꯤꯒꯦ ꯆꯥꯛ ꯀꯤꯂꯤ ꯆꯅꯥ ꯍꯥꯟꯅ ꯀꯤꯂꯤꯆꯅꯥ ꯆꯥꯔꯁꯤ ꯑꯁ ꯎ ꯃꯣꯔꯣꯛ ꯊꯥꯛꯆꯟꯕꯅꯦ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯅ ꯀꯣꯕꯤ ꯂꯩꯁꯦ ꯑꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯅꯦ ꯍꯥꯎꯋꯤꯗꯣ ꯍꯥꯎꯋꯤꯅꯦ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯌꯦꯡꯉꯛꯇ ꯑꯩ ꯅꯍꯥꯟꯗꯩ ꯈꯤꯖꯔꯕꯅꯤꯀꯣ ꯏꯃꯥ ꯑꯗꯨ ꯑꯣꯏꯁꯨ ꯆꯥꯎ ꯌꯦꯡꯉꯦ ꯇꯨ ꯁꯥꯗꯤ ꯁꯥꯏꯌꯦ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯏꯃꯥ ꯃꯁꯤ ꯆꯦꯡꯒꯤꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯍꯥꯎꯋꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯁꯨꯔꯒ ꯆꯥꯕꯗꯣ ꯉꯩ ꯇꯣꯠꯂꯒ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦ ꯀꯨꯞꯁꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯔꯣꯏ ꯏꯃꯥ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯣꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯏꯃꯥ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅꯦ ꯁꯤꯗꯤ ꯉꯥꯔꯤ ꯍꯥꯞꯇꯦ ꯁꯤꯁꯦ ꯀꯨꯏꯅ ꯍꯥꯏꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅ ꯁꯨꯃꯥꯏꯅ ꯆꯥꯎꯋꯤ ꯃꯇꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯎꯋꯤꯅꯦ ꯃꯥꯏꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯆꯥꯔꯒꯦ ꯍꯥꯎꯐꯝ ꯈꯪꯉꯔꯣꯏ ꯀꯣꯟꯅꯅꯕ ꯈꯔ ꯌꯥꯝ ꯍꯥꯞꯄꯒꯅꯦ ꯍꯥꯎꯋꯦꯕ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯆꯦꯡꯒ ꯁꯨꯕꯗꯩ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯣꯕꯤꯁꯤꯁꯨ ꯍꯥꯎꯋꯤꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯅꯦ ꯑꯩꯅ ꯍꯦꯛꯎꯕꯅꯤꯁꯦ ꯍꯥꯏꯗꯤ ꯑꯃꯁꯨ ꯊꯨꯝꯃꯦꯕ ꯀꯣꯕꯤ ꯑꯅꯧꯕꯗꯣ ꯁꯤꯅ ꯃꯆꯦ ꯍꯥꯎꯋꯦ ꯂꯤꯔꯞ ꯇꯧꯕꯁꯤꯅ ꯍꯥꯎꯔꯤꯅꯦ
ꯀꯥꯡꯁꯣꯏ ꯊꯣꯡꯅꯕꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯎꯝ ꯑꯗꯣ ꯑꯩꯅ ꯀꯣꯕꯤ ꯃꯁꯣꯏ ꯃꯁꯣꯏꯗꯣ ꯎꯝ ꯑꯗꯣ ꯑꯩꯅ ꯍꯦꯛꯎꯕꯅꯤ ꯍꯥꯎꯔꯦ ꯅꯣꯡꯒ ꯇꯥꯕꯅꯤꯅ ꯅꯣꯡ ꯆꯨꯕꯗ ꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯍꯋꯥꯏ ꯑꯉꯧꯕ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯄꯥ ꯆꯥꯔ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯍꯦꯛ ꯇꯥꯡꯉꯤꯕ ꯃꯇꯝꯁꯦ ꯆꯦꯡ ꯁꯨꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯏꯃꯥ ꯁꯤꯅ ꯀꯣꯠꯂꯒ ꯍꯥꯞꯆꯤꯜꯂꯒ ꯍꯥꯎꯔꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯦꯡ ꯁꯨꯔꯒ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯨꯞꯁꯨ ꯆꯥꯕꯗꯣ ꯆꯥꯈꯤꯗꯕ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯔ ꯀꯌꯥꯝꯗꯤ ꯍꯥꯎꯔꯦ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯆꯥꯔꯛꯑꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯨꯅ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯆꯥꯏ ꯑꯗꯨ ꯀꯣꯝꯄꯥꯛ ꯀꯣꯝꯄꯥꯛ ꯁꯨꯔꯦꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯆꯥꯃꯤꯟꯅꯕꯗꯣ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯏꯃꯥ ꯆꯥꯎ ꯆꯥꯎ ꯆꯤꯟꯗꯒ ꯁꯨꯔ ꯁꯨꯔ ꯇꯨꯝꯕꯗꯧꯅ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯎꯋꯦ ꯑꯗꯨ ꯃꯐꯝꯗꯤ ꯏꯊꯟ ꯆꯥꯕꯗꯤ ꯍꯥꯎꯇꯦꯕ ꯃꯤ ꯑꯅꯤ ꯆꯥꯔꯗꯤ ꯖꯦꯅ ꯖꯦꯅ ꯃꯨꯟꯅ ꯃꯨꯟꯅ ꯆꯥꯕꯗꯤ ꯀꯌꯥꯝꯗꯤ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯗꯣ ꯏꯊꯟꯇ ꯆꯥꯕꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯁꯨꯝ ꯍꯥꯎꯕ ꯋꯥꯠꯂꯦꯗ ꯑꯩꯈꯣꯏꯅꯗꯤꯅꯦ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯑꯩꯁꯦ ꯏꯊꯟ ꯆꯥꯕꯩ ꯇꯟꯗꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯥꯅ ꯑꯥꯗ ꯀꯣꯂꯦꯖ ꯃꯃꯥꯟꯅꯕꯤ ꯆꯥꯃꯤꯟꯅꯕꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯥꯎ ꯆꯥꯁꯦ ꯃꯣꯔꯣꯛ ꯁꯥꯔꯝꯕꯗꯣ ꯃꯣꯔꯣꯛ ꯁꯨꯝ ꯆꯥꯕꯗ ꯄꯪꯁꯤꯜꯂꯛꯑ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯄ ꯃꯤꯠ ꯅꯥ ꯁꯤꯡꯉꯦ ꯆꯥꯎ ꯁꯥꯡꯕꯁꯦ ꯆꯥꯎ ꯑꯩꯁꯤ ꯌꯥꯗꯦ ꯏꯊꯟ ꯆꯥꯅꯤꯡꯗꯗꯅ ꯑꯗꯨꯝ ꯆꯥꯗꯕ ꯆꯥꯖꯅꯤꯡꯕ ꯀꯅꯥꯝ ꯆꯥꯕꯤꯅꯕ ꯂꯩꯇꯕ ꯁꯤꯁꯦ ꯆꯦꯡ ꯁꯨꯕꯁꯦ ꯑꯗꯨ ꯆꯥꯔꯦ ꯍꯥꯎꯔꯦ ꯍꯥꯎꯋꯦ ꯆꯥꯎ 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 ꯍꯥꯎꯋꯦ
mà xem mà chiên chụp gì mua thà cái hào bao nhiêu 아주 뭐 사다가 저지 어떻게 시켜도 하고는 어느 뭐 어디 들어와래. 조금 봐 집어봐 mua thà cái hào trong này xa xa là quên gì na hoài bố vậy là sao này xa xa có lẽ vậy mua chưa xa rồi con ạ 하비가 저 하이 하주 하갈래야마 하이 à bên đây thằng chị không gì 누가 뭐 쿨. 한다 하면 되는 아이디 하는 거 작은데 사업이 작으냐. 사티 bên 응. thôi đấy cục su hay vậy 응. đi chứ 응. ha ví dụ hay cục su là nó bài hả 아이스 모로 얌짤. 써. bỏ hơi chuyện rồi chịu 이 모로 얌짤 한시. hơi sao rồi 응. hỏi cái nọ chị 그다음에 허래. 응. 농수가 그냥 짜지가 저거 자네 짠 이거면 안 돼요. bây giờ rồi bạn 잘해. 뭐야? nhưng mà cứ đi cha bây giờ đấy chị sợ lèm mà chị ốp thì mà đã cha ra đấy 왜 근데 mẹ mình sẽ là gì đó mà thằng video đó mẹ spice noodle đó aduh 자잘하게 aduh mẹ ngay bio mẹ bạn cha làm bánh cái aduh spice noodle làm hộp cha gì ăn bạn cha đôi chứ mẹ bạn cha làm bánh cái aduh aduh đi mẹ thằng video đó mình thấy là sẽ bye mẹ anh ông lạc ta subscribe to video mo